Image PAODAM miyang tabri basingbo yunam Anuradha Devi na ikonono krumjari. Housing maroi PAODA Organic Cutside Lemon for Safe Environment and Rural Transformation to Haibatinda Taranipan Suba State Level Kachai Lemon Festival Pangthokre. Yaifulen bi CDB imagi sanglen hongbagi tharom pangthokna ira thongi jakre. Toinana India ka United Kingdom ka lebakani gelalo itike mari lesangani kunthra dade double henbada yanakre. Housing Pausan Pizari Organic Cutside Lemon for Safe Environment and Rural Transformation to Haibatinda Taranipan Suba State Level Kachai Lemon Festival Ngasi Ukon District Kachai Village da Additional Chief Secretary Horticulture and Soil Conservation Department Government of Manipur PYFI IAS na athoiba meetinglen oidana pangthokre ngasi gi thoramba aduga mari lenana Project Director MIDH and Mama Horticulture and Soil Conservation Government of Manipur na hai Kobina maram oiduna lepaga manaruraba Kachai Lemon Festival ngasidi hanadagi saruka ahum thokna hengalaktuna lomi singna paksanna makhoi gi leijariba jingmai singda champra thaduna champra ge potoke hanadagi henna putok ngamle maram maduna putoklibra champrage potok asi state government na athuba matamda cold storage ama sananabagi damakta proposal thakre haina phongdorakpaga loinana lisingani marida mi kunmanga khaktana champra thaduna puthokpa matamda awaba sing government na uduna state level function onthoklaga marketing amadi transportation facilities hangal handuna kachai lemon ngasidi topa ama oire haina phongdorakle Manipur State ke oina haukiba pung kumari da mioi lesangani chatruk tara COVID test obada mioi chamaka yangkai manga COVID positive oiba thengna badagi ngasi COVID positive oibagi chang chada manga 10 mapan oike mioi amata sibagi pau leite ngasi phawbagi oina Manipur ke apunba COVID test tawkhibagi masing lak taramari leseng marphumanga chamapan yangkai humdoi sukre aduga positive oikibagi masingna lakama leseng kuntaruk chatrit sunna Manga sure sikhibagi masingna mioi lesanganiga tarani choi sure ngasi mioi kumapan COVID naba paduna disaster ukre Manipur da khunda minariba kabui itini inau singe maihorol dage lining laishon galoinana pangthokliba chawraba kumai ama oideba gangaina lakpada United Committee Manipur UCM na harau tayamba galoinana yepa pausen pizare kumai asana lakpada Manipur da khunda minariba purab khudimak nungsi sanaba ing tappa chawkhatpa watapadaba ayed apan leitaba nungai yaiphawa iramnam ama oirasano waksing tagi tarahumdoi nipa manumita chahi kudinge pangtholeba ganangai kumai asigi nungi oiba wahan thokte taibang semba mapuna thawai panba punamak sembirami adubo matamduda maidi leramde aikoi mioi bana ihan hana maiba singduna maigin mangant puthokiba numita adubo ningsingduna kabuisingna ngasi pawa gangai mangangi kumai haina lining laisung galoina pangthoktuna lakle ngasi de gangai kumai asi kabi phuruk khaktanatana tonga ba phuruk kya galoina punna khonggang amadi state level gi thakta pangthokpa kumai asige masak masu hena thohan batanatana emotional integrity sagatpada achoba matenga ma oire mapan lamge lining laichak ke kalaba saphuna Yellomi Purukyagi Masagi Nat Amadi Relisanda Awanba Kya Laktabanati Achoba Purukyana Apikwa Purukyabu Yosenba Natraga Tinsinaba Kana Honaba Leptri Adubu Gabushina Masagi Nat Kananaba Honabagaloinana Pangtokliba Gangai Kumai Asibu UCM Nasu Sadukya Zakani Haina UCM Secretary Information and Public Relation Leishemba Lamabana Thadurapa Cherolamana Hairi Kaksing Laifam Longnungda Dongna Sagat Kiba Yaipulembi CW Image Sangland Hombagi Taurampa among as a Pangtokre Yaipulembi Image Masaigon to Oidiba Laipam Longnunge
ikonda lai ikobagi tharoma amma pangthoklaba matungda anoba sangaida imabu lengsan handuna kaksinge miyam ka maikage khunja singa amadi manipurgi miyambo chahonga hongba tangdulaitana nungayai phana pannaba ira thawni zakhi Tharanga mari lainana sanglent asi sabada achawa thodang lauduna lakliba naurem rajendra baitai na phongdorakpada malem leishan lakpada achawa thodang laurakpi imabu manipur gi laifam aruba oriba laifam longnungda ira thongni jaba ngamlakpa asi yamna nungaiba phawi manipur gi aruba puyakya mafam asida saphongba amadi iba ngamlagani haina phongdokpa loinana manipuri iraicha khwai khibikna Isagi lining laishonda hanjinduna aikhogi phuruba asibo malemda sak takase haina miyange puning chingsilaki ngasigi thaurampa asida ipanate ipunat amade lining laishonbu nungsi jaba miyoi kya salai kaksinge members kya su sarugyaki malem laishembi ima yaipurembi sidabi imagi sangai sanglel singasi magi phambal hungjabani sangai sanglel magi Achauba tudi aina wajaba ma oibana aina madmati aina ngamjadre si hariba numisida imagi phambal sidang hungjabani kanagumbi reicha punamangna thaujan bituna imagi sangai sanglen walauriba punamakcha akoiba amata oina tasinduna akoi masen putminasi tungla chakki puya masi mafamsida irarni palem imanam nupuk thong hangduna Singulai punamambu hautu oni haibasya si mayang bhamna thamjage Cultural Workers and Activists Forum Kwaf Manipur gi Marirak Soba Foundation de tharam ngasi langthawan kunjada leba Kanglei Mind Theater Preparatory ge complex ta pangthokre ngasi gi tharam da Impact TV gi editor and chief Rupachandra Yunamna Chief Guest amade Kwaf ki chairman Bodha Chengthamna tharam ge president oiki ngasi gi tharam da Kwapna Haukiba Sahida Paikhat Kiba Thabal Tharam Singhe Sugaiba Waron Forum Masige Secretary RK Sanatomada Thamke President ge Waronda Bodha Chengthamna Forum Asige Objective Amade Paikhat Kadaba Thabal Tharam Singhe Matangda Sugaiba Waron Thamke Chandigarh district ki Manung Channel Laiba Beru Unopat Khulge Beru Unopat Youth Club Linkha Kiba Chahi Yankai Mapung Pharakpage Post Golden Jubilee ki Tharanga se pangthokre Arise and Assign Haiba Thimda Pangthokliba Tharampa Aduda Mirak De Ringo Caretaker Chairman ADC Chandana Atoiba Mitung All Tribal Students Union Manipur gi General Secretary Mirank SR Andriana Thauramapu Amade Social Worker Molund Partialna Akhanaba Mitung Aina Sarugyaki Lining Laisuna Amadi Natki Oiba Jagoi Ise Choreography na Singba Thauram Kyaga Loinana Pangthokiba Tharamba Atuda Atoiba Mitung Oikiba De Ringona Post Golden Jubilee Asige Firan Chinkatun Haudoki Tungda Veru Unopat Baptist Church ke Pastor KL Kanrangna Lining Laishon ge Tharam Pangthokuna Jubilee Monument Stone Maikham Hangdoki Loinana Tharam Mapu Oina Sarugi Yakiba SR Andriana Jubilee Asige Souvenir Fongtuna Miyamda Kusidaki Tharamaduga Mari Lainana Veru Unopat Youth Club ke Finance Secretary RT Rohinna Phongdorakpada Veru Unopat Khul Asige Layo Khairba Ipa Ipusing Aduna Khul Asige Naha Singbu Masamau Phaba Aphaba Tunge Mahiri Singh Oiba Ngamanaba Amadi Hiram Kyada Mithoi Mihanba Ngamnanabage Pandanda Youth Club Asibu Haudok Pirambana Ngasi Masa Masu Oiba Ekoina Club Asige Post Golden Jubilee ki Tharamba Asi Pangthopa Ngamjabane Khulasige Post Golden Jubilee Asina Lakpada Manipurda Khunda Minariba Ekoi Masenge Marakta Nungshi Sanaba Ing Tapa Purakpa Ishona Pinabiba Oirasano Haina Phungdorakle Acknowledge the blessing of God. We are very grateful to take this part as a Golden Jubilee entering an elderly year, knowing that we are just we are okay with ourselves and we are grown enough. We really want to say thank you everyone. It is God's blessing that we could see and we could be able to celebrate a post-Golden Jubilee. The Council for Advancement of Rural Development card Thobal Khetri Lekaina Sitaram Jindal Foundation Bangalore ge
miyang makada non-communicable diseases NCD ge matangda nomage oiba awareness program galoinana screening tobagi tharamba ama thawang khetri lekai da leba social education and cultural development organization sector ge ground da ngarang pangthokre CMO Thawal Dr. Y Nokut TMC 1 number 3 ge ex-councillor PhD Tesor Amadi Khetri Lekai Women Development Association ge President and Sumona Toiba Mitunglan Sin ko oiduna haudoki batharamba aduda Khoirom Primary Health Center ge MO Dr. Morangtem Rakesh na resource person oina NCD ge matangda miyamda wangang ke Gadke Secretary W. Rakesh na Pongdorokpada NCD ga Mari Lainaba Layong Sing Cancer Diabetes Nachingba Asi Matam Sana Khangdoktuna Layong Asige Jaitheng dagi Karamakai Kalhoba Ngamnanaba Pandamda Ngarangi Screening Tharam Ase Pangthokpani Thawal Khetri Lekai Akoi bagi Mioi Chamaram Screening Toke Haina Pongdoraki Tengnopan District ke Manung Channa Lairiba Lunachang Village ke Cornerstone Academy da Nuscomos Limited na Sinduna Village Level Federation to Amadi Self-Help Group Singe Oiba Zenenda Bodicamp Annual Convention to Among Us Pangtokre Ngasigi Tarama Aduda Nusmo Cos Limited ke President Hoinu Haukipna Taramapu Amadi Sri Hiyang Ibo Chachote District Cooperative Officer Di Jamlu Mangjo DMM Tengnopan District Loinana Kabita Devi State Mission Manager na Athoiba Lengbira Kusing Oina Sadugyaki SIG asi Sembadagi Achoba Ohongba Puraktuna Makwigi Punsida Kanaba Pirakraba members na Makwigi Mai Pakpagi Wadi Liduna Pondokibada Manipur State Rural Livelihood Mission na Makwigi Punsida Asowa Ohongba Purakpangamle Hibernation Bawa Pamsan Pondolaki Jiri College Satpal Lambi Ase Numit Kunnige Manungda Loigadabane Haina Akanba Instruction Piram Labasu Tikadarna Chief Minister Gi Wabu Wa Oina Lovidre Kunza Manipur Gi Chief Minister and Biren Singana Mamang Chehige November Gi Tangkulum Doida Jiribam District Pangtokiba Go to Village 2.0 Ge Tauramba Lakpa Laklamba Matamda Jiribam Gi Amatangadaba Jiri College Taba Lambi Dibong Kuno Lambi Amadi Dibong Karong Lomdagi Kadam Tala Paura Kataba Jiri College Satpal Lambi Ase Numit Kunnigi Manungda Loigada Bani Haina Kanba Instruction Piram Labasu Ngasi Pawa Lambi Semba Loishindana Tambiba Asina Leibaki Luchingba Amana Haiba Wabu Tawaidabasi Chief Minister Bu Ikaiba Pibani Haina Kunza Singna Pendawa Pongkya Pongdoragli Amadi Lambi Asi Athubada Semba Loishin Biu Hanisu Apil Doragli Ningsing Bayai Jiri College Taba Lambi Asige Sempampa Lupalag Yankaisu Kaitokraba Pauba Lambi Semba Loishin Danangasi Pawa Ladiba Asige Matangda Jiri College Student Union JCSU Nasu Akanba Wapam Thamkiba Lay Krabani Asita Sunatana Yai Palam Sing Club YLC Dibong Kunau Nasu Lambi Asi Adubada Loishin Binaba Yanakiba Wapam Lake Krabani Adubong Asi Pawa Tabako Oina Loishin Bat Taudre Masigi Matangda Dibong Kunau da Leba Kunza Ke Manglem Kawa Nupa Amana Asumna Pondorake November Tang Kulumda Jiribam District Tapang Tokiba Go to Village Ke Tauramda Saru Yaba Laklamba Manipugi Chief Minister and Biren Singh Dibong Kuno Dege Jiri College Taba Lambi Ase Numit Kunige Manungda Semba Loishin Gadabane Haram Laga Ngasi Pauba Loishindaba Ase Leibaki Luchingba Amu Ikaiba Pibane Atuba Madamda Manipugi Chief Minister na Miyang Sangviduna Lambi Ase Semba Loishinbio Haina Pondoke Breaking Matunda Taramna Oksari Paring Nine Chatrakpa Pungning Togatpage National Amadi International Take Deleted Site Academic Mana Pinaba Kankraba Kumza Lisangani Kumatogi December Tang Taramatuda New Jalida Pangtokiba Amadita Adumake Tang Kunmapanda Nepal Ge Katmanduda Pangtokiba Tauram Singda COVID Lainage Akiba Labana Amadi Achinba Labadege Manalo Wachapa Ngamodava Mui Singda Manalan Topagi Taramba Ama Lagliba Tang Taramanga
Thangzan numita Manipur Press Club ta pangtholagani mari lainaba miyuisingna Dalit Sahitya Academy ge mobile number 7005 780125 amadi 9402733491 da contact torapa yagani haina academy asige Manipur gi secretary VK Mangangna press ta thadoropa cherolamada haide Imphal East District ki Irilbung Police Station ge manung channa leiba Arapti Mayai Lekai dage Wahengbam Dharma Singh Chahi Yankhay Taret Apopa W Irabot ki Yumgi Geta Ngasi Nongalamdai Pung Homlom Tabada Sakang Daba Singna Nomay Round Ani Kapsalam Le Haide Tau Ngasi Bu Yaning Daba Pungduk Tuna Amadi Mara Leiba Muyusing Mari Lainaba Singna Atubada Putok Piduna Matik Saba Ayangi Serak Piu Haina Ngasi Arapti Mayai Lekaida Miyamna Wakat Kongsang Sang Singkre Waka Kongsang ka aduda sarugya kibi W Dharmbagi loinabi wahengbam renuna pongdorakpada yumda nongmay kapsinduna miyamda aki akhang piriba asi kanana karigidamakta tawribano thawong asi kandam tawi miyamna tumlingai nongalamdaida nongmay kapsinduna imung manunggi amadi leikai miyamda aki akhang ke piriba asida chenaba singbo athubada thidokpiduna mara leibasing sarapiu haina Manipur lenga ke Chief Minister amadi Maryland Nabasangi Puning Chingsilaki Wakami Pamba Aduda Lancha Traba Praza Miamda Aki Akang Pibigano Mara Labasing Atubada Putopiduna Charak Pibiyu Yumlakta Nomay Kapsinba Nung Langsinba Yaning De Haina Iba Pleka Singpai Bagaloinana Kolauke Asulauke Kaksing District Police ki CDO Unit Amadi 37 Assam Rifle ge Kupu Amana Ngasi Kaksing Ningthau Lekai dege Aina Tingkraba Lalalov RPF PL ge Active Kadar Ama Phare Haina Kaksing District Police Mangang Sahi Nipu Apokpa Yumnam Manihar Kawi Kaida Khongnang Lekai dege ne haide Pharabai Miyo Esida Wahang Paung Satabada Mag Haukiba Sahi Lisangani Kumathui ge November Thage Anganba Chayolda Lalalov PLA RPF ki Information and Publicity Secretary di Haiba Yohen Bakauba Miyoy amagi makada lubasida yarakibane Haiba Khang Mangamle Mangondagi Poco Sheet 3 gi mobile handset amasu phaga pangamle haire Pharaba Miyoy asagi matakta makataba action lokhanabagi dama Kaksang Police Station da sinakre haire Amaram dangarang January ki tang 32 lisangani kunithoy gi nungthen pung mangaram tarakpa aduaida CDO Imphal East Commando gi Officer Incharge Inspector KS Henry Amasung Hangang Police Station ke Officer Incharge KS Pathau Maitaina Lusingduna 16th AR Amasung 15th AR ke Tim Amakaloinana Imphal East ke Superintendent of Police M Pradeep IPS ke Miang Makada KH Heroje Singh Additional SP Ops Imphal East na command tawduna Hangang ke area da paksana counter insurgency operation amasatake Operation aduda ahalov makha leikai ge lai harawam lampang manaktage numidang wairang pung taruka minin nipuni panom tarakpada Wahengbam Ramananda Allies Rockshow Allies Luangamba Chahi nipuni pan apokpa lekidraba WB Rand Singh Konta ahalov makha leikai Imphal East Leiba KCP PWT ge miyoy ama mobile phone ahunga loinana pawangam ke Pharaba Ramananda Hose KCP PWD ki Self Style Kiran gi Kaman Makada Thabak Tawani Haiba Khamangamle Ramananda na Haidurakpadagi Thobal District ki Tentha Khuna Upazadagi Sapam Mohant Allies Iboyama Chayang Khanitoi Amadi Imphal West ki Wangoi Leiprakpam May Lekaidagi Soibam Inau Allies Beam Chayi Kuntramatoi Pagatuna Makoi anidagi yamlaba demand letter singso phagat pangamle Makata na makoi bu wahang pahon satabada makoi ga thabak tawminaba Thobal District e Lelong Dam Makha dagi MD Ayub Khan te Allies Ijau sahi niputaro phawangam kre Ayub Khan dagi WY tablet chatigani phu amasung mobile phone amasu phagale makoi sing sige mathakta Haigang Police Station da FIR ama register tobagaloinana police custody da Tamkre Haina Imphal East District SP na Thadorpa Cherolamana Hairi Election Commission of India ge Poktang Matungina amadi lakadriba Manipur gi janani election asida black money sizinaba thingnaba income tax department ke investigation ta wing ge pungkun mari chumna thabak tawgadaba control room ama
Imphal Hotel room number 118 hangdokre hairi. Elected singbo sel pituna seasonaba thingnaba amasung center putok pusan tawagi complaint amadi ipau control room asina tagani. Complaint nataga ipau sing toll free number 1800-345-3850 amasung mobile number WhatsApp 87981-39443 da pirakpa yagani. Elected sing da pigadaba sel puduna chatpagi pau phanglabadi hangliba control room masa Laktuna natraga phone number sing asida call tawraktuna pau pibida o haina Deputy Director of Income Tax oiriba amadi control room gi in charge Haridas Rajkumar gi cherolamana hairi. Commerce Minister Piyush Goyal amasung British Trade Secretary NMRE Trevelyan Anina Delhi da wari sanarabatungda lebak ani ki lalul itiki mari asi lisingani kuntrata de double ohen badayana kray. Lebakani ki marung mapang oibagi marida kanagadaba hiram kudimak chapal hananba honamina badayana ki British ke Prime Minister Boris Johnson aso haikibada United Kingdom ge world class businessing amasung expertise lay Indo-Pacific economics sapal hanaba kudung saba lebakani na lauri. Uttar Pradesh Chief Minister Yogi Adityanath ke government ki tokraba backward Caste ke luchingba ama oiriba hanagi Minister Swami Prasad Maurya na haikibada RSS na kharoni BJP na linni Uttar Pradesh tage ani asi tanthoktriba phawa mahak mangus oina thabak tawkini. BJP loiramdai ge sanaba adu haurakle BJP bu chingthakadaba mioi ama mahaksu oigane haiki. Lairingum BJP na Dalit singe thabak phangdaba singe longmi singe amasung atai atopa singe hak pumba yosin kray. Swami Prasad Maurya Uttar Pradesh ke BJP government dagi leba popa numita phamthado kibani hausi phawde mahak formally oina BJP dagi toktri aduga Akhilesh Yadav ki Samajwadi Party da tasena yaurabra haibasu khangdri hairi. Chief Minister Adityanath Dalit OBC Longbi Singh amadi thabak phangdriba singbo thausa bitri haina complaint tawduna lakpani haiba wofam su phongdoki. Minister ani yauna MLA tare resign tawkhre hairi. Hausik sanabagi pauda Kaksing Populous Sporting Club KPSC Kaksing Kunyai Laikai na sinduna club asige playground chatharakpa ahanba KPSC Winter 5 Man Soccer Tournament 2022 ke quarter final match ngasidagi sanaba hokre. Quarter final match asige ngasi ahanba ground sanakiba match ta kawa timna Happy Shan Timbu tie break kauna bada goal ani amada maithiba pikre. Ani suba ground sanakiba match tana Yaisa Ena KPSC Bibu Gol ani amada maithiba pikre. Goa da hauzik chathariba Hero Indian Super League ngarang sanakiba yangkhaini pansuba match ta Kerala Blaster FC na Orissa FC bu ani shunoda maithiba pikre. League asigi yangkhaima pansuba match ngasini bidang pung 3:30 dagi PJN Stadium Patoda da Chennai FC ga Hyderabad FC ga sanaba hokre. Hayagi Irai numit January ke tang tara marida FC Goa ga North East United FC ga humpu suba match sanagane. Hauzik arobada maro iba pau amone pizari. Organic Cutside Lemon for Save Environment and Rural Transformation Haibatinda Taranipan Suba State Level Cutside Lemon Festival Pangthokre. Yaifulem bi CDB imagi sanglen hongbagi tharom pangthokna ira thongi jakre. Toinana India ka United Kingdom ka lebakani ke lalo itike mari lesangani kuntrada de double hanbada yanakre. Image paudam ngasigi de matang ngasida loichare meng tabiri bisungbo amaka hana khurumjari.